ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯦꯟꯊꯥ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯀꯤꯌꯥꯝꯒꯩ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯎ ꯆꯥꯔꯥ ꯂꯥꯈ 2 ꯍꯦꯟꯅ ꯊꯥꯒꯗꯧꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv Manipuri pau mideng tabiribasingbu taramnokchari hauzik pau sadokna pizari Tentha khunau maning lekai laiba Moirangthem Subol kauba miyoi amagi yumda sakhangdabasingna hand grenade ama langsinduna pokhai hankhre hairi thaudoga ngarang numidang pung 10 tarakpada amambagi khudong chaba lauraga sakhangdabasing aduna Subolgi yumgi sumangda hand grenade adu langsinduna pokhai halambani Thaudok aduda yumgi thongnau amadi sumangda akai atoi khara thokpa natana thoidokpa ahenba asok apan yaude hairi Moirangthem Subol Wangjing Tentha Kendragi MLA Paungnam Brozengi loinabi Moirangthem Shamagi hek pokminaba manau nipani hairi Tentha Gram Panchayat Administrative Committee gi chairperson ni hairi Ngasi nongyai matung chawrakna pung ama khara helakpada Irilbung Police Station gi manung chanba Kiamgai Awang Laikai laiba MD Badul Haq Apokpa MD Liakat Ali kauba miyoi amagi yumda sakhangdabasingna bom langsinduna pokhai halamle bom pokhai ba aduda yumda khamduna thamba car ani amadi yumgi thongnau su bom machena panbadagi akai atoi thokre midi asok apan yahodre bom pokhai re haiba pau fangbadagi Irilbung Police ke kangbu ama laktuna thizin humsin khre bom adu kanana karigidamak langsilamlibano haiba khangbangamdri Laibak sinba thungna pangthokna bagum Manipur da su ngasi ima laibak imagi mingda upal amamam tharasi ek pet ma ke naam haiba campaign 3.0 haudokhre campaign asi India gi Prime Minister Narendra Modi na lisingani kungamari gi June 5 da ahanbu oina laibak sinba thungna haudokhibani campaign asina mahiru singna malemasibu nungshiba upal wapal sing nungshiba madi u thajin haningbagi apamba pokhanaba pandam thamlibani Manipur lenga ke Education Department ke School Education Program gi makhada leiba Samagra Shiksha Manipur na JEO Thaubal ga khutsamnaraga ek pet ma ke naam campaign 3.0 haudokpaga loinena malem gi akoiba gi fibam ngak senba numit World Environment Day gi thauram Thaubal District ke Khongjom da leiba Lalit Mandap Sharma Higher Secondary School da pangthokhe tharomadu da Manipur lenga ke Education gi Director NG Bogendra Maitei Samagra Shiksha Manipur gi Additional State Project Director Elementary Anjali Chongtham Additional Director Education SV Biseswar Khumukcham Additional Director Education SH Dangmai Manglem ASPD Secondary SSM Khumukcham Renuka amadi SSM gi Financial Controller Bobby Singh Moirangthem amasung JEO Zone 3 Thaubal Yumnam Achauba Susaruk yakhe Director Bogendro na imagi mingda upal thabagi campaign asina mahiru sing da piba kanaba sing thamkhe ngasidagi hauriba ek pet ma ke naam campaign 3.0 ki matangda ASPD Elementary Anjali Chongthamna ngasi World Environment Day ga mari lenana ngasidagi tha hum chupna pangthokadaba campaign asi haudokpani haikhe campaign asi chahi asi ge September 30 fauba Manipur gi tongan school kayada pangthokadabani campaign asigi makhada lamasigi school singi mahiru singna u chara lakh 2 hena thabagi pandam thamli Manipur da government school aided school amasung private school punna lising mari chatruk hena leide tha ahum asigi manungda school amamamna tongan ba thim kayada pang puthoktuna u pambi yankai mathoi thanaba pandam thambaga loinena chahi asigi campaign asi mapung fana pangthoknaba pandam su thamli haikhe Ngasige Tharomaduga Mari Lenena Samagra Shiksha State Implementation Society Manipur na Sinduna Water and Gender Haiba Team da Class 3 dagi 5 fawbagi thaki mahiru singe painting competition amadi Class 6 dagi 8 fawbagi state level slogan writing competition da makok mathang takraba singda mana matum su yenthokhe painting competition gi oina MI Academy Imphal West ki Class 4 gi Irengbam Lenin na ahanba Ima Inaubi Ningsing Mahaikol Thaubal District ki Class 5 ki mahiroi Birkanta Maibamna Anishuba Sagolban Popular Upper Primary School Imphal West ke King Thoi Thokchom Class 5 na ahum suba takhe slogan competition dana Model Residential School Chandel gi Class 8 ki mahiroi Mansak Khularna ahanba
KGVV Mayang Imphal Class 8 ki Mahiroi Chelsana Laisang Themna Ani Shuba Masung Mani The Diligent Public School Moirangi Class 7 ki Mahiroi Fiona Kumamna Ahum Suba Takhi Masigi Matakta Green School Award 2026 haina Manipur Lengakna Khwaidagi Faba School Ahum Amasung Consolation Prize Oina School Anida Award Piduna Pukning Thawatki Award Fangkraba School Singa Dudi Kunthok Ngambi UPS Zone 1 Imphal West na Ahanba KGVV Andro Imphal East District na Ani Suba Aduga Malom Mega High Thoram Aduga Mari Lenana Ek Pet Ma Ke Nam 3.0 Ahum Suba Edition Campaign so School Asida Haudokre Campaign Haudokpagi Thoram Aduda School Asigi Headmistress in charge yauna School Asigi Oja Staff Amadi Mahiru Singna Saruk Yaduna School Asigi Akoibada Uchara Kaya Thake Malem Ima Kanbalup MIKL Nasu World Environment Digi Thoram Pangthokre Lup Asigi Thomi Singna Ipa Thokok Naurem Thongda Uchara Kaya Marum Thake Lup ki President Yumnam Komolini na Malem Imagi Hongluk Liba Kaya Sidagi Karada Oirabasu Kanana Bapandamda Uchara Thavani Haike World Environment Day Mari Lenana Ngarang Laiden Kabi Dramatic Union Su Thobal District Manung Channel Ladiba Uyal Chingda Chatuna Uchara Kaya Thakre Uchara Thabana Koi Mioibada Afaba Nungshit Nungsa Amadi Aying Asagi Changbu Ngaktuna Thambada Uwa Yokat Patangai Fade Haibagi Pandamda Thorum Mase Pangthokpani Haike World Environment Day Thorum Mari Lenana Tongan Balup Kaya Nasu Uyal Mamang Saram Chingda Ladiba Ibudo Pakang Baharau Chingda Laktuna Uchara Kaya Thakre Guru Ivungo Sarma Changit Vidyalaya Tenta Haibung Thobal District Maibam Tomba Singh Kanglei Masek Mangal Charitable Trust Kaisam Thong Maning Irom Pukri Mapal Nat Academy Tenta Manipur Arang from Development and Cultural Institution Amadi Laiden Kabi Youth Dramatic Union Ge Thomi Kayana Angan ba ayukta laktuna uyam mamang chingthakta leidiba ibudau khubam gi akoibada uhai panba chara kaya thakhi BSF Mizoram amadi Kasar Frontier nasu World Environment Day gi thauram pangthokre Frontier Headquarters Mizoram and Kasar Silchar Sector Headquarters Battalion amasung Border Outposting da Pak sana uchara thakhi Thorom Singh asida BSF personnel singi imung manung Mahiroi Singh amadi laikai gi miyoi kaya na saruk yakhi Frontier Headquarters Manipur Assam da pangthokpa thorom da Inspector General Mizoram and Kasar Ravi Kansu saruk yakhi Paugi marakthana break amalausri Tada Ibe magigano Azabutamo Sige say next time din ang section na laksila ka kamkrabani ne. Tadarang se juhar habaga amta kitarbo. Asum na mayam na machalbo ngapshan lugum. Masige yung masibu aso yang an ko kada batagi. Next time din na ngapseli. Next time din juhar habati ngaptok na basim bani. Zaman technology siya na bana concrete ka tok na tinaba matanda. Kapamil ang mutihana enggal adli. Next time strength is in the Nongsu nungsa Tabak Jilakpa Amadi, Miro Lazadabana Imungi Port Labor Tukpa, Farak Tabaki, Awaba Koknaba, Lazare, Miamgi Damakta, Potlam Kuting Fanglaba app, Yumthong Mart. Delivery service so Pizari, download now. Honglagli Bapunsigi Lambisida, Araiba Chaba Yaba Makai Sashinari. Adon Hidak Langta Kayama Sada Yarakte, Sashi Liba Singduna Adomgi Liberda, Kayam Sokali Kambibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lagti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matung da taram nok chiri makata pa pau pizari Kaibi Kulen Development Committee ke President amadi Advisor matam sangna oiramba lamyan ba hisam irawot ke
Tungenba Ningthau Khongjam Moirang Ningthau Maitei haukiba me kontrada laikidabada kaibi Khulen Development Committee amadi khunja singna awaba phangthokpagi thoram pangthokre thoram aduda saruk yakiba singna laikidrabagi photo da laikatpaga loinana minute ani tumina leptuna laikidrabagi thawaina ingna chikna leirunaba thauni khe loisilakpada maruiba pau amuka na pizari Tentha khunau maning laikai amasung kiam gai awang laikai da sakhangdaba singna bom langsiduna pokai halamle amasung September kuntra fawbada Manipur gi school gi mahiroi singna pu chara lakh ani hena thaga daure hauzik fawba nadi Am-Istv gi Manipuri pau matang solution jari mideng tabi ki basing muka na rumjari